I mean, Padra Kotana, Nasagi statement, Laudana Kotana, Kariana, Tivagi, Kogi police investigation, Taunase, Magi Tabak ya, Pazana, it out to woman, the Haribato Riswaba. Adom Kariani here, Shaggy Mong the Equina, Toto, Matung, the security personnel, Budi, Sangra Kotana, Tibu, Humbakatawi, Koli, and Haikwa. Adobo, Makogi finding the Kaino, I say, quite public domain, the probably Tamakari Haribako. I don't know allegations and a counter allegation. He no more worry with it. Sugumat Hogdok share. Matung the Toktanava, Karita Wada Gazi, Manipur, Sarkagi, plan number labor tabani Hariba, vision number labor tabani Hariba. And the Manipur Sarkagi, Chief Minister, Home Minister, Masikumat Hogdok, Toroktanava, Tinana, plan, say, quite labor, Ude, except Mokoina, I say, condemned to Obama. Adagi authorities in them do the Excel low Hypogumba. Adagi Home Minister Gi Hydroma from Sida Operation Satagani Kotagani and Haiba. Adusu Satagani have any Karamgana scene say Satani have a time frame she yog the Hariba. Home Minister statement say West Bengal election law and Matuna to whenever have any wrong officers action Tony High. How she get the Sungarangi Magi Wall Environment Degi City Convention Gi Silent the Mana. High say Sariba, Lalboy can Simatan, the Equi Operation Satani and Hybocatan Eriba. Adukaram can Satagadagi, Hybagi, and Odusu Takte, other Hangarang, I give them a sea powdery Saturday, Hybagi Powdulate. Adona Masikari, Hani, Yamna, Holo, about Promise Itarequa, Tabak the Suk, oh, success to Red of Adumba, Holo, about Promise, Aduka Pazana Su, Mokoin and Ang, visit the Taza Vibado. Macet the later of any Hariba. I don't know. Now, I will live a film Sita Prajaga, Nagab or Su, Cookie or Su, Manipur go, Mango or Su, Masigi, Marxida Labor, go, Manga, Prajaga Labor, Siki Trasima Mangrequa. I don't mangre, I don't wait. Simang with target Hangish and we the ain't say, I'm around to Haja with my tona. Go be an honor resigned to we are only. I quay Prajagi Trasu to Cano Kari Hani, Moy Labung Andre. Ademoi Tabak Nasu Tobungandre, Bra chaos right now, Ziki, Amataling Muslim Toba, was Iran, Zikaramka, Lushingani, having Monsi Lataba, Adu Asukumba, Kanasenaba, Kidnap Toba, Masi, Lushina Way the Makta, Sagi Planama, strategic planama, Shambagi, Monsu Late, Adu Makogi, Matosi, Karino, Habsumosu, constitutional period, Matosi, Kainosu, Kanjadre. Kari to do in Manipur Pajadi, Hojiksi, Adam suffer to Leva, Adam Kari Toga the Gazi Kangdamina, Yamna, Narbasoina, Adi Maruina Sting the Galeriva, Cookie or Su Nagar, like some amazing say, Tumpam Chafam the Kangdre, Hojiksi, Adam Ahing Liaripa, my Kungia Kopada Nanga, Ikogi, Ningtong, Wimaning the Leva, the Sadu, Ana Lake of Wishing Leveneer to the Ahing Ngang to a quarter of Banker to Tum Lady Heriban, Piang Singadi, I Kundagi Mase, Hongdo Hale. And the mind only told us that Manipur Sarkarama, Mapia power, but Sarkara Mase, my Matok Toroktre, Ningto piling a matam the super Jana, Equina Yankalisi, Ningtona Koibum convening Akpini and a Kanbo Wakalune Heriba. Other Equina Mayamasu with the Center Namakoje state government, Tabako was a Yahande, Tingena some high qua. Must ting with the constitution game at doing a thing with the yadi. My manunda to Tingambay qua. I do a good hiding body as a Pajamona, Chief Minister, Home Minister. No quite the town Aleo. No quite to come talk, even cabinet expansion, there's no quite authority, Manunda Labani, Madusuto view. Full when a Sakara Malay have a Topom Tokwa, Tabako to view. Adora. Masaki Namaya and Namdavia. Among the Nakoi Amalay, Hibagi, Tabak when Among the Utpiro Musine, Bakoi Pajano Pamisi. Aduma Karimakoino, if one of me, Ma Naminatagam de Hargadi, Pajamayamna, Loina, appreciate Tony Erba. Adu Hosiki lay among City, Birengi Sakarda, Leramba, Masagi, ineffective waiva, Tabak to Wangam Dava, Tabaksu Dava, Tobusungam Dava. At the mind on Oziki Mongum Satalaqua, Kemsangi Sarkazelaga, Katang Pagadran Kalogasu, Hanagi Dudagi, Amuhena Pata Monsi, U de Hariba, Quimaro, Sant and Highs my donor. Sarkazi BJP gising as they delete the control to Sumanba.
masai noi si to buya ro si to buya ro si khudam oi na ha khwai de khoi na haining ise si puno maksi gi horok pham si su agreement de gi ne adana manipur praja khudung loi khange su si abrogate to have si ngasai civil society organization su haire su si de hore ai si kari marang noi da su si leibna leibsina marang oi na su gi kadar me am jing je khulai pai ram ni no moi tawdung ko tawre makoi na state ki force na central force su karim da gi dre central force da leiba Assam Rifle Manipur government gi mating pangane lai ba Assam Rifle sing su kuki bu ngak sen le re adana nagana su maitai na su allegation taw le re aduna masi gi Manipur sira mistrust lai ba magi sarkar to ko central security force ma gi to hom thoko mathau se neutral loina sincerely tarok ta ba Manipur sarkar le ba chief minister home minister amasung magi deputy chief minister ani su magi tawkhom thokwa mathawna laina thabak taruk tawa ekhoi gi keno se sarkar se amaromda center na control toksilakwa amaromda khulai paiba mi sing na control toksilakwa masagi Kangpokpi gi sida kana na control tawri gi heriba any Kangpokpi da thoi ba event sing mayam sing je masagi su sign tawriba especially nimcha ki gen gi husband ama kari hani magi kuki gi lalhoba su gi amagi kano oi hai ke phai bor male adugi chairman oi mana loin control to le adu mincha ki ben su ain khambada ma freely thabak to ngam da brain khali my husband duna kano magi kano gi su gi kadar sing du gi makok oi rim ni na adu mai to na ban kano gi su riswa di ko su ma su ene kari naga oi ba adugi mag ma bu su mu magi party NPF se sege NSN IM na sogali adana mi mayam haine ni aduna amaga naharon mayam sing se na yesen na question na freely thabak to handa ba adagi somda Delhi Manipur le ba BJP gi leader sing na Delhi dagi amu control to silakwa moi na mathawna phadana thabak to ko su to da ba adana mai kai khuding mak te gi khoi se khong khut punsilaga adum thambagi phiom lai re hariba kuki na khara punsili naga na khara punsili adagi Delhi gi BJP central leadership na khara punsili aji moi tawri je turo khara pi ba routine wa ko ba thaba khara u thaba gumba adagi lambi semba gumba yam routine no ba ada when your house is on fire the first thing na khon ta hoto hom to ku nang yum do mai kan badune ba mai kan bai thabak se makoi kan bazo haite kanning bagi mangoi makoi da intention su leite adana Manipur se smaina sum chatha le raga de yam koina sum kari hani smaina conflict leidana sum leigani adu masigi khudong chab je kana loge da hojiki ama hagi dumai da kuki gi leiba separatist mayam sing se asina makoi gi ngarang da lagwa kuki har se ko ngama makoi na ngasegi leiba kuki gi leiba geographical scatter leiba monga kari da khanada beda magi separate administration tanba adugi khara leraga mokoi amu masai gi santana haige dumai dona kuki jo adegi lusai chin asigi atopa independent kingdom ama Christian state ama sem vision ga laimni hajikti moi se tat pat tausuna da bara sarkar gi play ka pasendra constitution ka pasendra moi gi phamba jalaga hipasen gani habe mong dumaina India government against the leiti and tausalaga aha magi kano do separate administration to mutong do khara leraga de moi su bara sarkar against the kulai paidana ekoi India dagi separation tawrage na adugi mathang do lakadori ni hariba ada masigi matam se dai koina ekoi bu ngakpi gadar sembi gadar ba government se ma fail ware adagi si object se khatang thawai yaw no hone be se so sing mayam thaga thawai yaw no hone be ri ada praja sing mayam sing ju khatang gyan ta han ni hariba board ki matam da rel pa saksa hijana ba adagi paisa khara pi bangam ba adum jenguraga madugi political party duna ekoi madugi leader duna ekoi lamsu nungsibigedra nungsibiro khangdaba magi right to ngasagi pesa kharaga adum exchange tongnaba aduga makoina tungkona suffer tawri sigi matang dadi bhap ta daba kogi voter si yam laigre aduna smai tawbusi yam laibak thibani haina idumai tongnai haijage yam noisi ji lady film site parja gyan ta ba aduga khogi leader sing chap saba mathau taw bangam badaba mi sing khan madu su tangai fa da habdani noisi janam ke sorda laksake hoji hoji ngasi ge thuli bu thodok sida Manipur da siumba lefa leitana thuli bi rang sing se adumak ngasi su
पाव से खबर हेक हांदोलुब मतमदा मी शिवगी पाव सुम लेप्तन तारी अदु ngasi ngarang gi tholiba thodosi kamai yengbe manipur se hojik se pura anarchy edi kangkhong chaiba sarkar leitaba order leitaba adu mafam amu oire hariba handaki maruena handaki last 1 month hai tare may gi tarik tarahum gi thoiba thogok se dagi amu hengalakpa hedi music kidnapping toba adagi kari hani khunna changaga ekta kari hani tuminge da mi lak mi sida ngasai khulai paiba mi singna ekta freely makoi gi free will da laga ekta mi nongme kapaga hatpa yummai thadokpa tawning bra tawba koi manipur sida safety and security helse sumai leitre hariba aduna safety security leitre base masigi daita se kana logudage je khoi mangsa khoi hangtam ne hariba safety and security se ekhoina state ki responsibility hedana mase political science they yaure ko adana state has completely failed to provide safety and security to its people sing the border busu tampak the border busu especially hojike sing the naga kuki tariba kano sing sidi magi difficult terrain su oiba singlak marak jungle su leibani masida government su masigi security pi na bagi hona busu leite aduga pi bada su khara su difficult su oiba adubu aikoina hiding ibadi state ki mathawni state ki machinery ase darkar lergana security do center dagi piwa na hairo khun khudimak se especially vulnerable oiba naga gi villaging vulnerable oiba kuki gi villaging se mase ngakpi bo ma darkar le hariba kari gumba mase ngakpa se sma this is one part ada mase ai khoina sanitize to wa na moi police ki lon da hai sanitize to wa hedi hari mpham se da ngasai untoward incident thorok pa ya ba mafam sing adu identify tawwe tare adagi laiba lambi sing sida chathok gasin tawse yadana ba atai state tawri do mana naka thamba edana police ki check post thamba masima thamba tai adu kwai dagi maru bi tawkhom thokpadi ngasai ki sophisticated weapon sing illegal weapon sing se militant sing natraga terrorist sing na pai ri se mase disarm to woman darkar leba makhoi de khulai se lokthok ko darkar leba so long as ai khoi ge manipur government na haiba khulai sing se lokthok tri ma khai manipur le leba people sing valley do oiro sing do oiro kanam ta save oiroi kaina heda hojike leba manung da leba tension manung da leba animosity amaga nuksina da ba mistrust leba se mase kamai tong phongdor ke heda nasagi community amagi militant group amana community ama especially madusu innocent oiba misam praja sing maran su leijada basida target tawna hatpi ba kidnap tawba masi tawro matam sida ikoina manipur sarkar gi response yamna kari hani suitable oidaba matik chadaba haifam thokwa tawkhom thokpusi tawdaba chief minister Sri Y Khemchana haise condemn tawi dust cowardly action yen haiba adu khotuna yarabra ka condemn tawbur tawbiyo tawbibu loira khutsu khara yawbiyo hariba home minister na kari haige da hariba khunse laibol khulen gi thokdoksi matang sida report phangdri do report pe ngai lagedra ba aina ma kari haini authority of the DGP do khudakta telephone taroga I want this report within half an hour 10 minutes mang the PO na telephone lair matam sida ekoi PO na hai ba se hai ba ngamdri se kari gino magi power se khangda bra home minister na DGP se mai makha da le ye se ma khangda khanda bjala Delhi de gi amu hangi dur bjala asmai tawna ngasai gi leba nga ku su home minister amana tawgada ba thawk su kari no su khangda ba ngasagi chief minister su kari no khangda ba law and order haibasi kari no su khangda ba asi mayam sin leba ngak pane adana tawlai basi di sarkar panda wa chap manare hadana mayam na hojik manipur ki parja mayam na hari se asi aseng mo oi re hariba aduna sarkar ama lei haibagi masigi thabak no utpata bani
ꯊꯕꯛꯅ ꯎꯠꯄ ꯍꯥꯏꯗꯣ ꯌꯥꯝꯅ ꯃꯈꯣꯏꯅ ꯈꯪꯗ꯭ꯔꯒꯁꯨ ꯃꯈꯣꯏꯒꯤ ꯑꯦꯗꯚꯥꯏꯖꯔ ꯂꯩꯔꯤꯕ ꯃꯈꯣꯏꯒꯤ DGP ꯂꯩꯔꯤꯕ ꯁꯤꯗ ꯑꯣꯄꯔꯦꯁꯟ ꯇꯧꯅꯕꯁꯦ ꯀꯃꯥꯏꯅ ꯇꯧꯒꯅꯤ ꯉꯁꯥꯏꯒꯤ ꯍꯥꯏꯗꯤ ꯃꯁꯤ ꯍꯧꯖꯤꯛꯀꯤ ꯊꯣꯛꯏꯕ ꯂꯥꯜꯕꯣꯏ ꯈꯨꯜꯁꯤꯗ ꯊꯣꯛꯏꯕꯁꯦ ꯂꯥꯏꯕꯣꯜ ꯈꯨꯜꯁꯤꯗ ꯊꯣꯛꯏꯕꯁꯦ ꯑꯇꯩ ꯈꯨꯟꯗꯁꯨ ꯑꯃꯨꯛ ꯊꯣꯛꯂꯛꯄ ꯌꯥꯕꯒꯤ ꯆꯥꯟꯁ ꯂꯩ ꯍꯥꯏꯔꯤꯕ ꯃꯁꯤꯗꯤ ꯌꯥꯝꯅ ꯀꯩꯅꯣ ꯇꯧꯕꯖꯥꯠꯅꯤ ꯑꯃꯒꯁꯨ ngase revenge torokwa laman khumrakpuni na ne ngasina kuki village da attack torame do kana no khoi khangde ko ato bamu naga gi village da mu mase attack toroba yai sidana tana even you can never say ekoi gi leiriba ngasai gi singja tamja da leibo mite gi khundasu laaga ngasai trong law bi to attack tokre sumai tong na te mu khom su attack torokwa yai aduna hojiki ngasi khabar da yauriba aina Hindu newspaper da ai pajarakani masida kuki ju ko gi CSO singna harise ai khoi kuki singse makoi victim card sanari kuki singse ai khoi peace oina security secure na with dignity leingamdre adun ai khoi gi peace oina dignity oina leiba taragadi ai khoi na hana da gi demand taw laiba kuki homeland separate administration si PO na adamai tawna demand to khulai hariba central government da ada so long as makhoi vested interest am lei hariba kuki jo community gi aidi manipur da irang sum thokpa mi sum siba ai khoi se kuki ga maitai ga kuki ga naga ga leminaba yadre haibasi wara sarkar da mase utna nabagi adum magi praman oina hana sunaba se makhoi pa me hariba aduna adumai tawna makhoigi political ambition do aduna mayang gi mathak da legra adu bharat sarkar na su manipur sarkar na su madu oibe yaba ponate separate administration ji yaro ai ji hana su hai gre masi han da su hai ba darkar tai hariba aduga loina na ikoina pamjabna masi action na thabuk upi hariba home minister ro su chief minister ro su makhoi constitution na piriba authority do makhoi sinabiyo madu sinaba ngamoi hargadi resign to view lebang ngakwa haitraga di resign to view lebang ngakwa haiba mi du bo lebang anji manipur se ongtang tangdu laita na bagi adom gi lambi dai koi pusin se na haining ai amara on sira smar samalo tamjage yam noi se makha tab ju da santa ke chimen ke sotra sake hoji ke ke laibol khulelda ikhogi village sip yauna mioi om hat ki bai thodok sigi matangda hojik sinakal ani makta wai khum tawna ba kana gum haidi naga gi loop sing namu koi kuki na tawbani aduga kuki gi loop sing namu naga kuki masel tawna bani haibana sing ba wafum sing phondur pasigi matangda ikhogi inen sa ayam sum ha ki satmina ba kambu da kuki infina maral sejilak pasigi mayokta ikhogi masigi fakum dai batare ayam su yamna kan mo da yaning da phongdro khai batare hoji oirali film sida nakal ani mo ki site gi khumnari fakum kamai tawra kan hoji ki misi siga ko gi phongdong nori ban narrative sing se kamai yeng beoja masida maruena kano tawrise jiki kano se khabar gi paw gi matung ina thoiba thodok laibol khulen ge da siri se kuki gi ning thaw amane adege mai ge husband wife ani maga moi hum siri ne dna ko yum tariat na mai thai hari ni masida kuki goi bani na kuki NP manipur na hai jina NSN na to bo rang bani naga na to bo rang bani sini maruena naga gi NSN IM aduga ZUF kamson na aski faction jida ani sin to bo gi ni sini aduga NSN IM de gi sumoi clarification piri si because NSN na tawdi haribani hariba ama aduna masidi allegations and counter allegation achumba fake to the ekoina investigation tawraga khangakani ad investigation tawbase investigation tawbagi mongsi irei leiti hariba ami phadra khotna ngasagi statement laudna khotna kari ane thibagi koigi police ki investigation gi thawna se magi thabak se kaya phajana itaw tawbu mande hariba tawrisu ba adum kari ani here segi mongda aikoina hoi thawtok tho matung da security personnel budi changra khotna thibu humba ka tawi khole na hai ko adubu makhoi gi finding do kaino haise khoi public ki domain da hoji public thamak tari hariba ko aduna allegations and counter allegation he namoru ori badi siguma thawdok se matung da thokta na ba
kari tawgadaga ase manipur sarkar gi plan ama leiba tabani hariba vision ama leiba tabani hariba adu manipur sarkar gi chief minister amsu home minister da masiguma thogdok ki thorok tanaba thingnana bi plan se koi leiba ude except mokoina haise condemn tawba ma adagi authority singda madu action law haiba gumba adagi home minister gi haiba mafam sida operation chathagani khothagani haiba adusu chathagani haiba ni karam kana sin chathani haiba gi time frame si yaudi hariba home minister gi statement se west bengal gi election lore matung tawgani haiba ni edu hujik pogo dum tawdri rong lawbi da su action tawni hai haujigi da su ngarangi magi world environment day gi city convention gi sideline da mana hai se sariba lalboi kanu kanu si matang da ekoi operation chathani and haiba khakta ne hariba adu karam kan chathagadar gi haiba gi kanu du su takte ado ngarang haigi do ngasi phawdari chathare haibagi pawju leite aduna masi kari haini yamna holoi ba promise hai tare ko thabakta sukta toroi do badumba holoi ba promise aduga prajana su mukhoina ngang bisida thaja bai bado machet amta leitrabani hariba aduna now awi laiba film sida prajaga naga borsu kuki gorsu manipur go mengo gorsu masigi maraksida laiba go menga prajaga laiba asigi trust sima mangre ko adu mangre adu boidi simang target thangai sangwi di aina se am round ju haje bod mai to na go me na hana resign to bo yarabni ekoi prajagi trust su to kano kare haini moi laiba ngamdre ade moi thabak tong na su to bu ngamdre pura chaos hoina hojiki ama tawning ma sum to ba hojik irang se karam kan losingani habi mong se leitaba adu asugumba khana sena ba kidnap to ba masi losinna bagi damakta saigi plan ama strategic plan ama sembagi mong su leite adu makhoi gi mathau se kari no haibisu mo su constitution piri mathau se kaino su khangjadre kari to udo ino manipur prajadi hojik se adum suffer tong leiba adum kari thoga daga ji khangdamina yamna nervous hoina adi maroina chingdaga leiriba kuki orsu naga orbo laisu mi singse tumpham chafam amta khangdre hojikse adum ahing riarekpa mai mai khungi koi bada ngangna ba ekoi ge ningthong gi maningda leiba sadu haina lei kabui sing leibani adu de ahing se sum ngang tra khotra bangar tawduna atum leire hariba nupi angang sing ga de khundagi ma se khongdo khalle adumai dong tawru se da manipur sarkar ama mapi mapa ori ba sarkar ama se mai mathau tawraktre ningthau palingai matam da su prajana ekoi na yengkali se ningthau na ekoi bung kanbi ni ngakpi ni hana khanbu wakhal du ne hariba adha ekoi mayam su ubuda center na makoi je state government je thabak taw se ya hande na thinge na sum hai ko mase thingbdi constitution gi matung ina de thingbdi yade moi manung da thum thingamba yai ko adu orga de ekoi na hiding badi as a praja moina chief minister amusung home minister da nakoi na thauna leyo nakoi tawkham thokpa even cabinet expansion du suna koi authority gi manung da leibani madu su tawbiyo full loina sarkar ama lei habigi tawkham thokpa thabak to tawbiyo adura masegi ngamaya ngamdabaya amuk tang di nakoi ama lei habigi thabak oina amuk tang du utpi ro mo sine be koi praja na pami se kari adu ma kari makoi no honara mi ma ngami na tra ngamde harga di praja mayamna loina appreciate tawna ni herba adu hojiki leiro mo se di biren gi sarkar da leramba ngasagi ineffective oiba thabak tawba ngamdaba thabak su tawdaba tawbu su ngamdaba admai tawna hojiki mawong sim chatlakwa khemchan gi sarkar se laga kaitang phagadran khalorga su hanagi dudagi amu hena phattabai mawong se ure hariba koi maru santana hai sumai tawna sarkar se hojik BJP gi si ngasagi Delhi dagi control to busu manba masagi noi si to buya ro si to buya ro si khudam wena ha khwai dagi khoina haining ise si puno moksi gi horok pham si su agreement dagi ne adra manipur praja khudum loi khange su si abrogate to have si ngasai civil society organization su haire su si dai hore ai si kari marang noi da su si leibna leibsina marang wena su gi kadar me am jingje khulai paire kulai pairam ni moi tawring ko tawre makhoina state ki force na tra central force su karim da gidre central force da leriba
Assam Rifle Manipur government gi mating pangane lai ba Assam Rifle sing su kuki bu ngak sen le re adana nagana su maitai na su allegation taw le re aduna masigi Manipur sira mistrust leiba magi sarkar to ko central security force su magi to hom thoko mathau se neutral loina sincerely torok ta ba Manipur sarkar leiba chief minister home minister amasung magi deputy chief minister ani su magi tokhom thokwa mathau na leina thabak torok ta ba ekhoi gi keno se sarkar se amaramda center na control toksilakwa amaromda khulai paiba mi sing na control toksilakwa masagi Kangpokpi gi sida kanana control tawri gi heriba any Kangpokpi da thoiba event sing mayam sing je masagi su sign tawriba especially nimcha ki kibgen gi husband ama kari hani mogi kuki gi lalhoba su gi ama gi kanu oi hai ke phai bor male adu gi chairman oi mana loina control tawle ada nimcha kibgen su ain khambada ma freely thabak taw ngam da brain khali my husband duna kano magi kano gi sugi kadar singdugi makok oirimni na admai tona even kano gi su riswa di khosu masu ene kari naga oiba adugi mag ma busu mu magi party npf se sege nsn im na sogali adana mi mayam haine ni aduna amaga naharon mayam sing se na yesen na question na freely thabak taw handa ba adagi somda delhi manipur le ba BJP ki leader sing na Delhi dagi amu control toksilakwa moina mathawna phadana thabak tawkosu tawdaba adana mai kai khuding mukte gi khoi se khong khut punsilaga adum thambagi phiom leire hariba kuki na khara punsili naga na khara punsili adagi Delhi gi BJP central leadership na khara punsili aji moi tawrije turok khara piba routine wa ko ba thabak khara u thaba gumba adagi lambi semba gumba yam routine noi ba ada when your house is on fire, the first thing na kung taho hom to kuy nang yum do may kan ba duneba may kan bagi thabok si makoy kan bazo haite kaning bagi mango makoy da intention su laite adana Manipur se smaina sum chatha le raga de yang koy na dum kari hani smaina conflict laidana sum laigani ad masigi khudong cha je kana loge da hojiki ama haigi dumai tawna kuki gi leiba separatist mayam singse asina makoi gi ngarang da lagwa kuki har se ko ngar makoi na ngasegi leiba kuki gi leiba geographical scatter leiba monga kari da khana da beda magi separate administration tanba adugi khara leraga makoi amu ngasegi santana haigi dumai tawna kuki jo adegi lusai Chin asigi atopa independent kingdom ama Christian state ama same vision ka laimni hajikti moi se tat pat tausuna da bara sarkar gi play ka pasendra constitution ka pasendra moi gi phamba jalaga hipa sengani habe mong dumaina India government against the late na tausalaga aha magi kano do separate administration toro mutong da khara lega de moi su bara sarkar against the khulai paidana aikoi India dagi separation tawrage na adugi mathang do lakadori ni hariba ada masigi matam se dai koina aikoi bu ngakpi gadaba sembi gadaba government sima fail ware adagi si objective khatang thawai yauna hone be se so sing mayam thaga thawai yauna hone be ada praja sing mayam sing ju khatang gyan ta haning hariba board ki matam da del pa saksa hijana ba adagi paisa khara pi bangam ba adum jengoraga madugi political party duna aikoi madugi leader duna aikoi lamsu nungsibigedra nungsibiro khangdaba magi right to sagi pesa kharaga adum exchange tongnaba aduga makoina tungkona suffer tawri sigi matang dadi bhap ta daba khoi voter si yam laigre adana smai tawbasi yam laibak thibani na idumai tawnai haijage yam noisi जिसु लेरी फिल्म सिते परजा ज्ञान ताबा दुगा खोगी लीडर सिंग सब साबा मथौ तौ बंगम बदब म्यूज सिंखन मदु सु तंगाई फदे हाबदुनी मोजे